अहनमक्तदा डायमंड टीवी चैनल मिडियंग ताबिरिबसिंगबु निर्मला थांगजमना तराम औचरी हौजिक मखा सथजरकपदा लानथोकसरी ngasiगी matam matamgi wafam amade rasifal ngasiगी ahanbada lokhotchakadoriba editorial kalam ashi sanalaibak editorial kalam dagi lokhotchagi aduga ngasi Facebook live streaming da laibiriba amadi YouTube live streaming da laibiriba pumnamakpu nirmala thangjamna ikoknona khurumjari More Town Munnaba Lan Technopol District Police Mapangal Kankhat Hanba Tangai Fade Manipur da Hawki Bachahi English ani Kungahom dagi me ahom dagi Hausi Fawba Togliba Kuki Amasung Mitegi conflict asigi hawra from Amasung Pandam Sing asi Noma Nomagi Mayek Sing ba Hengalai Hausi Wadiba Fibam asi Kanagumba Karana Matanta Tajarakna ba Akanana Kangluki Irang Tohanana ba Honarakba Oirambayai Haibasisu Noma Nomagi Mayek Sanglai Mapandagi Chansilakpa, Changsilakpa Mitop Sing na Manipurgi Masa Oina Lairaba Tungda, Makoi Kaptagi Oiba, Leba Ama Semgat Nabagi Manglan Adu Mangfang Nanabagi, Lambi Yalakpani Haiba, Haina Laubashuyai Palestine Gi Lam Israel Macha Singna, Machit Masit Lausilaga, Maning Tambalaiba Ama, Sem Kibago Manipurgi Lamgi Saruk Sing Kuki Singna Laisilaga, Makoi Gi Lamni Haina, claim Tarakli Basiga Kenaba Amatalaiti Haina Laubiai. Masigi mayek laraba kudam Manipurgi More Town da hauzik oiriba fibam asna tai kumjale sing amga jamapan humbudraga ni thoigi mamangda More Town da kuki singi khul amata leiramde yum taruk leiragadi khul ama oire haina lauthokna ba honaragbasu kuki singna matam aduda khul amata leite haibasi kuki taramde haibani telaba chahi kunthagi manungda More da yamna thajanaba mawong amada kuki gi yamlaba miyoi kya Kaya marum Kundasilaki, Hariba, Kuki Sing Adu Ayamana Menmarom the Gichang Silaki Bani, Matamduda Manipura Pan Kibalenga Amasong Central Government Ki Mitop Changlakpa, Tinganaba Policy, Mapangan Sonan Kibana, Maram Oidana Mapan, the Gichang Silakpa Kuki Singna, Moreda Kundasin Kibani, Kumjali Sing Amachamapan, Mabudraga Humdoida, Tokiba Naga Kuki Kangluki Irangda, Moreda Kundaramba Nagagi Furup Sing Mapandagi Changlak Pakuki Singna Mayum Mai Thaduna Tantorakibani Madugi Mamang da More Haibasi Naga Furuki Manung Chaliba Kabui Tangkul Amadi Tamil Punjabi Maite Amasung Pangal Sing Kaktana Kundaba Mafam Oirami Kuki Singna Asanba Midyengna Afongba Amasung Aron Balalong Gaya Season Aduna Naga Furup Sing Moregi Moredagi Tantokre Aduga Hauzikna Mite Amuk Tantokle Kara Leragadi Pangal Su Talakigani, Tamil Su Talakigani. Mitop na More Pai Kre Haibagi, Wafam Natabida Chahi Karagi Mamangdi Hauna, More da Kundaram Basing, Punna, Kundalai Taduna, Lehen Bahaibasi, Haujikti Manipur Amasung Central Government Yasoba Sing Naba Ama Oiri, Kuki Sing Namakoigi Mama Laibak Ama Sengwat Nabagidamak, no May Pyraga State Kimayok da Lan Tauri, Maitai Sing Tantok Nabahotnari, Oirak Liba Fibam Asida, Manipur Langak na. State ki law and order matam chupagi oina ngak senuna thamnabagi damak Technopol District Police hena mapangan kang khathanbagi tangai fadabalai hauji Manipur gi special commando gi personnel sing commando gi personnel sing amasung Manipur Rifles amadi IRB gi personnel sing paishiliba asidi district administration da mateng pangnaba thambani ukrul da achoba irang ama tholakpada morega Karambana Hena Lumbagi Haibadu Joy Chang Yanglaga Police Personnel Sing Lautok Losing Wafam Laktaba Yaroi Maram Aduna Technopol District Police Asi Pangal Gangkat Hananaba Taurang Kayamarum Lokot Pagitangai Fadabalay District Asigi Superintendent of Police SPD Adum Lay Adubu Mahak Pumating Pangadaba Additional SP of Amasung Additional SP LOD Thamba Ude Mamangay gi Matam dadi More Amasung Masi Yona Bachat Palambi Asi Police ki Sel Tanfam Oina Launarami Matam dadi Masing Yamlaba Personnel Sing Posting Pirami Matau Asumna More Police Station da Police Personnel Mayam Ama Thazilami Adubu Haujikti Police Personnel Yamna Laitre Irang Kalaba Matam Ashida Case Paigadaba Police Officer Ani
ahumdagi hena moreda thamde masi aikhoi pumnamaki oina mangjabani haujiki system asida police personnel su kukina gi mafamda maitai gi mafamda posting pigadawna tawfam thokte matang asida panjaning ba wafamde moreda su gi police officer khara adum thamgadabani miyamdi lapnabu thamkrasi police personnel masel da fawbada makhoi masel thajana bangamdragadi kamdauna sathiraba gi aggression asi lakshin bangamgani Tengnopal district police pangal kakhat hanaba miyang thamsi masini pujarak libasana lebak editorial kalam degi lokhachaba matam gi wafam makhatarakpada kanglaipa ki maira dagi mulakhochagi Sum Saba Yumbi Singna Makung Oirabadi Yum Adu Tektarak Patabani, Mioi ba Ikoina Tangdu Laitana, Ing na Chikna Laina Bagidamak Ishagi, Mayum Saduna Lainay, Sari Bayum Adugi Yumbi, Oigadori Basing Adu Pangal Kanba, Sum Sada Bayumbi Sing, Ohanduna Sari Bayum Adu, Matam Quina Chatna Batloina Yum Adugi Makada Tangdu Laitana, Ing na Chikna Laina ba, Hotnay. Masiga Manana Miam Gidamakta Kanduna, Afaba Tabak Tobangam Daba, Loinana, Democracy Bu Ikai Kumnaba. Kai kumnana chatkadaba lenga amal lingnaba honabada afaba miyamgi mihut haibasi yamna mathau tai somjaraba yumbi singna yum amagi yumbi sing oirubadagi matam kui dana chattana ningkhairakpagumna matik chadaba masagita oijaba khanduna laibak miyambu lalonduna chaba democracy bu khungaunaba miyoi sing miyamgi mihut oina thagatuna lengak sasangi thabak tawhalubadagi Kangkong Chaiba Lebak Ama Oirakibani Haibasi Lebak Miam na Kangpam Toi. Ngasidi Kamdaure Sum Chaba Yumbi Singna Yumbi Oiduna Yum Sakibadagi Matam Kuidana Chattana Manipurgi Assembly Constitution Humpudagi Miam gi Mihut Oina Thagat Kibasing Asina Pangthokpam Thokpa Masagi Lebak Ngakpagi Thaudang Sing Adu Mapung Phana Pangthokpa Ngamdabadagi Ngasidi Manipur Kangkong Chaiba Lamdam Ama Haibadu Oire Lengak asigi makhada leiba miyam haifam khangdana ware kangloki irang thoktuna ina laukhong chen ba haibaga chap manare leibak miyam na masagi maramdamda maningtamna chathok chasin tawduna su nomba fawba ngamjadre Human rights amadi fundamental rights haibadi voter oiriba sing amadi oidriba chahi sudriba angang sing mapung phana phangba ngamdre maduna voter oiriba leibak miyam asi yamna phidam ningai haibadi Ideal Oibatai Indian Constitution ni makhada chahi manga leiraga pangthokliba assembly election asida miyam gi mihut oigadoriba sing adu pukchel sengba maraiba kidamakta kathoktuna thabak tawgadaba tungi mirol bu nungshiba mirep seng na khanduna bot piraga miyam gi mihut amamam oihanba tai masibu voter oiriba leibak miyamna ngamlabadi manipurda ngasi thokliba kangloki irang loinana miyamna haifam khangdana awabagi ipakta irak nariba asi thoklamloi maduna sumcharaba yumbi singna yumjau amagi yumbi sing ohelubadagi matam kuina chattana tekthaраktuna yum aduda leiriba miyam namduna asok apan amadi asibagi khayata tabani haibasi voter oiriba miyamna khangbatai Maduna sumsa daba afaba yumbi khanduna yum sabagi hainabi adu thamduna miyamgi mihut oigadoriba MLA singshu afaba kathokpana mang tahaduna leiba miyamgi damakta afaba thabak tawba khanbagi hainabi adu leibak miyamda thamdrabadi makhatana asum awabagi ipakta irak nagani haibasi voter oiriba singna khangbi bachumgani masini pujarakliba matam-matangi wafam kang leibaki meradagi lakhotjaba makhatarakpada ngasi rashifal amuk taminasi Mes Rasi leng double lan chakotpa imong manung watana bana thabak pangadaba numitni nasana naina manghanba huran bana tathibadi lairi lesha pakhang sing yoina nushibana rijali Bris Rasi ningba khwaidagi hena thongani shandong tanbada khuchau thaba yagani matang chadana anam tanba amadi thauna phudokpadi tawganu lesha pakhang sing yoina nungshiba phangjai Mithun Rasi Chingnaganu Naral Chakot Kanin Ningbadumak Panghoro Khatna Chainaba Amadi Asawbana Mangjagani Sajat Hayu Marup Khanbak Lugani Lesha Pakhang Singgi Oina Laibak Fagani Karka Rasi Pukning Pathana Amadi Khangbakan na Thau Pangu Lausing Tansinba Marup Mapang Loina Bafai Pangsinnabasu Ukal Oigani Lesha Pakhang Singgi Oina Maram Chadana Asa Chawkhino Singharasi Miyamgi Mating Fangbagi Nungaijaba Ariba Thabak Mai Pakna Pangbangambalay
ꯊꯧꯌꯥꯝ ꯄꯨꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯌꯥꯗꯦ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯔꯤ ꯀꯟꯌꯥ ꯔꯥꯁꯤ ꯑꯁꯥꯎꯕ ꯎꯊꯣꯛꯂꯗꯤ ꯃꯔꯨꯞ ꯀꯥꯏꯅꯒꯅꯤ ꯅꯨꯡꯁꯥ ꯊꯤꯕ ꯅꯪꯕ ꯌꯥꯏ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯁꯦꯜ ꯊꯨꯝ ꯀꯥꯟꯅꯒꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯇꯨꯂꯥ ꯔꯥꯁꯤ ꯌꯦꯠꯅꯕ ꯂꯥꯡꯇꯛꯅꯕ ꯆꯔꯥꯡꯅꯕꯅ ꯅꯔꯜ ꯑꯃꯗꯤ ꯅꯪꯒꯤ ꯃꯤ ꯀꯥꯏꯅꯕ ꯌꯥꯏ ꯑꯐꯕ ꯃꯤꯡꯆꯠ ꯇꯥꯟꯕ ꯋꯥꯅꯣꯝ ꯊꯧꯅꯣꯝꯗꯤ ꯀꯥꯟꯅꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯈꯨꯔꯧ ꯊꯥꯡꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯍꯨꯔꯥꯟꯕꯅ ꯇꯥꯊꯤꯕ ꯌꯦꯛꯅꯕꯅ ꯅꯔꯜ ꯃꯠꯄꯤꯈꯤꯕ ꯌꯥꯏ ꯂꯩꯔꯁꯨ ꯂꯥꯏꯕꯛ ꯐꯕ ꯃꯤꯌꯥꯝꯒ ꯅꯛꯅꯕ ꯍꯦꯟꯕ ꯅꯨꯡꯉꯥꯏꯖꯕ ꯈꯔꯁꯨ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯌꯥꯝꯅ ꯐꯩ ꯙꯅꯨ ꯔꯥꯁꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ ꯑꯉꯝꯕꯅ ꯇꯥꯊꯤ ꯃꯅꯥꯛ ꯅꯛꯂꯨꯅꯨ ꯍꯥꯟꯅꯗꯩ ꯄꯥꯡꯂꯛꯄ ꯅꯠꯇꯅ ꯑꯅꯧꯕ ꯊꯕꯛ ꯄꯥꯡꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯏꯪꯊꯅ ꯂꯩꯊꯣꯛꯎ ꯃꯀꯔ ꯔꯥꯁꯤ ꯑꯁꯥꯎꯕꯅ ꯃꯥꯡꯕꯇ ꯅꯪꯒꯅꯤ ꯃꯔꯨꯞ ꯑꯃꯗꯤ ꯅꯛꯅꯕ ꯃꯤ ꯂꯣꯏꯅꯗꯕꯅ ꯐꯒꯅꯤ ꯂꯂꯣꯟ ꯏꯇꯤꯛ ꯑꯅꯧꯕ ꯊꯧꯔꯝꯗꯗꯤ ꯀꯥꯟꯅꯕ ꯐꯪꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤ ꯃꯤ ꯄꯥꯏꯔꯝꯕ ꯐꯔꯅꯤ ꯑꯅꯧꯕ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯌꯥꯔꯒꯅꯤ ꯑꯗꯨꯕꯨ ꯈꯥꯡꯕ ꯑꯃꯗꯤ ꯊꯤꯕ ꯍꯣꯝꯕ ꯀꯟꯕ ꯃꯤꯇꯣꯞ ꯊꯥꯖꯗꯕꯗꯤ ꯐꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯔꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯌꯦꯛꯅꯕꯕꯨ ꯉꯝꯖꯗꯨꯅ ꯄꯜꯂꯝꯕ ꯊꯕꯛ ꯄꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯖꯩ ꯈꯨꯗꯛꯀꯤ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜ ꯑꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ